PAODAM mieng tabiri basingbo ahan waktada binitana taram noksa bagaloyana kurumjari. Hojek PAODAM asigi maroy pao pijari. Humdra tarok suba ban mahotsav 2025 launching tobagi thoram pangthokre. Purup amagi maphamsingda sangba yai natraga yade haina tawba asi Constitution ki Article 19 Freedom of Movement ki mayoktani haina MP Dr. Angomsa Bimol Akoijamna phongdokre. BJP na miyam gidamak thabak kadai phawba tawi haibadu khangnaba public platform amada slide phawba kapthoklaga debate tawnasi haina BJP ki President A Sardana haikre. Loyana Delhi NCR region de Laiba end of life gari singda petrol pump singna thau hala loidori. Mapungayo Paulo Birase. Plant trees, save trees, lend a hand to make our Manipur greener. Hybrid Timda 76 Ban Mahotsav 2025 launching it Thoram Pidoinu Laiphamland Pudongbam Kamenlok Gwaltabi Reserve Forest Manipur Government Forest Department of Sindunangasi Pangthokre. Thoramadu the Chief Conservator of Forest and Head of Forest Force Anurag Baspai IFS Central Circle Conservation of Forest RK Amaji Singha IFS Nodal Officer Ek Pair Ma के नाम कुराई जमसना जाऊबा 76 Ban Mahotsav 2025 की ब्रांड एम्बेसडर मिस सिरोलिली 2025 मिस एसमी साइजा अमदी 76 Ban Mahotsav 2025 के ब्रांड एम्बेसडर फास्ट रनर्स अप मिस सिरोलिली 2025 मिस दिस्ती एथोकपम देवीना अथेबा मिथुंगलंचिंग ओइना सरुक याकी Taramadu Kangai in a forest, Yautragadi Mio by Koi Malemas the Queen and Wine Hingba Yaroi, Maramasna Upal Tarasi, Upal Yokachi Haibawa Ponkayasu Pongdok Naki, Loyana, CF Administration and Planning Debla Life Rakpam IFS, DFO Central Forest Division Bikram Nade, RFO Central M Jobit Maite, RFO Nomaiching Chorokaiba Robertson, RFO Sardar West Kiranjit Yumnam, RFO Sawombung David Atopam, RFO Headquarter Tipura Stoijam Ate Staff Sing Amadi Kunja Sing Yauna Pidoinu Laiphamlenda Ujara Kaya Sutaki PCCF Anurag Baspai IFS na Pongdokibada 1950 dagi hauduna Indian kuding na upal thaba madi upal yokhatpagi thoramasi haurakibani masi malemi magi langsasi ngaknabani ekhoi hingnabani maramasna upal thaba tangai phade chahi sina hena maru oi maramdi ek pair ma ki naam 2.0 India ki PM na hodokre aduna ima buikai kumnabo utpoina ima gi mingda upal amamam di tharasi aikhoina ngasi thariba ujara asna malemas ahingba pura oina lehogani masina malem ima bu nungsiba madia pokpi ima bu nungsiba utkadoribani RK amajina phongdokibada mamangaiga yangnarubada nongsubagi sang ka helagli ba madi ichau toina tholibasi paktakna umang kokthokpadagini maramasna yariba makai utar tharasi aduga Pungdong Bamda Umang Yoktan Tamlambana Mapamasi Lomi Sing na Nungai na Low Uba Ngamlibani Makatana Su Umang Yoklasi Haike. Without asking anything in return. So this is a great theme, as we all know that this Ek Ped Maa Ke Naam has been launched by our Prime Minister Narendra Modi ji. So this has a meaning, and this theme we are continuing for last 2 years. We are Laipasin Bantung na Pangba Ek Pair Ma Ki Naam Plant trees, save trees, lend a hand to make our Manipur greener. Hybrid Timda 76 Suba Ban Mahotsav Week Jiribam District Tasu Division Forest Officer Jiribam na Sinduna Jiri College da Pangthokre. Ngasi Pangthokiba Tharamasida Deputy Commissioner Jiribam Krishna Kumar IAS Superintendent of Police Jiribam Sheikh Mohammad Jakir IPS Amadi Division Forest Officer Jiribam Elangbam Nirmala Sanuna Mathang Sina Chief Guest Honor Amadi President Oina Saruk Yaki Chief Guest Oikiba Krishna Kumar IS na haikibada missing yam khalakpas na maram moiduna ekhoina ekhoigi prithvi asigi umang sing yokhat patai u thaba umang kokthokta madi environmental awareness piba si khwaidagi maru oi haiki Presidential ki warol piraduna elangbam Nirmala Sanuna haikibada tungi mirol ki damak
asangba lamda ama oina bai khoi puno honaba mathau tai loinana sahi asida u chara pambi lising tara rom thabagi pandam thamli masida department ke miyoi sing security personnel sing mahiroi sing mera pai bi amadi tongan tongan balup singa khusam naraga pandam ase pangnaba honagani haina thamki Tharamasiga Merlena Deputy Commissioner Krishna Kumar IS na Lusingdun Jiri College ki campus da Ujara Thaki. Ngasigi Tharamaduda CO7 IRB Jiribam Semi Rammer MPS Additional Deputy Commissioner Jiribam TS Manoranjan Singha MCS CO 156 Battalion CRPF Kanhaya Singha ZEO Jiribam TS Amurasi Chanu MES DIO Jiribam and Vidyananda Singha District Level Officers Forest Division Officers Singh FEW ki member Singh Jiri College ke oza Singh amadi mahiroi Singh su saruk yaki. Ngasi Division Forest Officer Sandel na sinduna sayo lama subna tongan ba khul sing school sing amadi institution sing da chathagadaba sahi asigi umangi kumai ban mahasab ki palan Modi da laiba 21 Assam Rifles ki headquarters da hodokre Sri L Joy Kumar Singha Chief Conservator of Forest na atheba mitunglen Colonel Dr Akbar 21 AR na President amadi Dr N Munal Maite DFO Sandel na guest honor oidina hodokiba u thabagi tharamaduda Assam Rifles ki officer sing Jawan Singh Forest ki staff sing punna miyoi Chamri Yankairom na saruk yaduna Ujara puna lisingama subna Yankairom thaki. Ngasigi Tharonga Marilena Pangtokiba Miyam Punbagi Tharamaduda Division Forest Officer Sandel Dr. N Munal Maitei na haikibada Sangsara Sidai Koina Kwaidagi Nusijabasi Ekoibu Pokpiba Imani Imana Ekoibu Awaba Kaya Mayok Naduna Sauna Bak Yokpirakpani Masigi Lamandi Kedonunda Singbangamloi Maramasna Nusirabai Koi Koigi Imagi Mingda Usara Sing Tharabadi Soidana Hingani amadi imagi laman singba sakani khanbadagi Bharat Sarkar na pandamasi thambani aikoine imabu punsibagum nungsibagum uwabusu nungsi bigadabani una miyoibada makhal makha kaya gi kanaba pibana tana kaidanungda aikoigi mangnaba taude sangsar sa laiba jiba khudimaki mama amamam lei adubo lengli paliba jiba punamaki apunba Mamadi uni asuk yamna kanakraba ubu ngasidi chakhotpagi mingda atada kham laitana yanthatpadagi miyoiba yauna jiba khudingna makhal makha kaya gi awaba saitheng phangle Dr Munal makhata na haikibada u singasi mahusa lairambina piramba mahusa gi saktam kannaba khwaidagi laiba pambaini u na miyoiba jati bu shanti laiba amadi chakhotpa samas ama oheli maramasna khoi u thadaba yade amadi masigi dama civil society sing Chatra Singh Mera Paibi Singh Puna U Thaba Madi U Kanba Changi L Joy Kumar Singha CCF na Manipur na sahi si thamliba u chara la kuntra mari thabagi pandamasi yohanbada Assam Rifles yauna Armed Forces Singh gi achoba thodang lei masida Assam Rifles ki thodang thagat ingai ni aikoi miyoi bana aikoi gi right tali aduga aikoi gi duty pogum tawi aikoi u thasi u kansi haina CCF na miyamda appeal tawki Manipur ngase miyoi nipan COVID positive oikre miyoi tarahum de naba phaduna disaster tokre hauze stasida COVID active case maudani thoi leiri ngasi miyoi cham kumapan COVID test tobada miyoi nipan positive oiba thengna kibani India ge oina COVID 19 active case lising amasatruk maudrama thoi leiri Lengak na buffer zone haiba ama leite hairagasu phuruki mingda Manipur bu phongna thugaibagi mami asi buffer zone khaidoktuna changba yai natraga yade haibasna mayek senga takle haina Lok Sabha gi MP Dr Angomcha Bimola Koijamna phongdokre kaisam thongda leiba MP gi yumda pangthokpa pawgmi phama da mahak na makha taraduna hai Secular Democratic Republic lebak ama oiriba India da jati gi mingda phuruki mamingda khaidokpa yadaba amadi phuruk amana phuruk amagi mapam singda changba yai natraga yade haina tawba si Constitution gi Article 19 Freedom of Movement gi mayoktani Constitution bu khongaw nabani handai koi kuidana inner ki constituency manungda sangbada athingba thamlakpada miyoi kharana asuk kuiba asi irang tholakli sangba yade haiba khangdabra haina hairiba si miyam bulana lamjingbani lengana legal sanction tawbasu nataba ba phazon haiba wahi esna lamdam amada leminariba phurup singi marakta mafa amadagi amada sangba yaina traga yade haibagi wakhalon pohan ba simak yamna laibak thibani security ki sensitive oiba mafamda
changba nungaitaba gi wafamna tongana thamkhraga kari marangi Bisnupur district ki manung chana leiba Phagokchau Ikhai Makhalaikai Kithelda changba yaroi doribano haibagi wahang hangbagi mahutta mioi kharana Karem Kathaina ba manba wangang libasna Manipur asi khaibum tanare haiba wafam asi masana yazare haiba takpani asigumba communal oiba mawongda Manipur asi khaibum tanaba honarak libas tagi ngakthoknaba punna lanthengminaba ama changi punna honaminasi phongdokhi physically ada yadaba khotabadi hot pachang eduga I am found of the psychological block awese Congress amade tai political parties na stage hauzik thole bairang asida BJP na maroina IDP singidamak thabak tawde haina lauriba du BJP na miyangidamak kadai phaba tawi haibadu khangnaba public platform amada slide power kapthok laga debate tawnasi haina BJP Manipur Pradesh ke president A Sardana political party atai da challenge tawkre Wapamasi BJP Sugunu Mandal na Sinduna Kaksing District ki Wangu Sandang Khongda Pangthokpa BJP ki Maroi Balu Singbo Oiramba Dr. Syam Prasad Mukherjee ki Chamkunmari Suba Mapok Kumangi Thoramda haikibani Thoramaduda BJP General Secretary K Sarakumar Social Worker M Binod BJP Kaksing District ki President KSS Indubla amadi BJP Sugunu Mandal ki President M Nabasandra yauna Maroi ba mioi kaya yauki Thoramaduda Congress Party dagi mioi kharasu BJP da nauna yaurakpadagi langyan yanduna harau tayamna ki Thoramaduda Sardana Makhatana Phongdokibada stage da ngasi thole beirang asi kari maramdagi thokibano habasi mipum khudimangna khangnaraba wafa amani adubo Hiramasda Congress amade tai political party kharana miyamda BJP bulana sandoklaga political khudong chabal launa ba honari maroina handaki rang asida BJP asi miyamgi damak thaba amata tawkidaba party amagumna miyamda uhanna ba hona ba kaya yauriba si BJP na miyamgi damak kadai phawa tawki habasi masigi record pumba Party asida lai BJP na handaki irang asta miyam gidamang tawkiba thabak sing adu media amadi social media da thagatrabasu madugi sabchaba record lai haibadi political party atai na kaubiganu karigumba ngamlagadi public platform amada miyam mamangda aigi party na tawnakiba thabak mayam adu slide kapthoklaga debate tawnasi loina Manipur da thole beirang asi BJP gi maikai dagi hauji athuba matamda waroi shilama puraknaba angamba thakta honari asiguma matamasta Congress party na Assembly dissolve tawraga election tawsi haiduna miyamdagi election na hena lumna lobagi thong ama tawrak pasi yaningde election gi wafam de hayeng election lakpa matamda tawnasi haujikti leibak kanbagi matam oibana leibak kanbadana oina punna mai onsinduna thabak tawminasi haiki slide ka boxing akoi photo nai lai video nai lai akoi nongna hapte nongna upload tawki nai lai ai isama displaced person lai no ta yogan Bharatiya Janata Party committee khudimak na mai da district ki president singna awaba tarba singda pibam tu ko mateng ai ko ni best level da sarkar na piba ki matakta Bharatiya Janata Party na Assam Tripura toman na sarkar party state singdagi chen sak na chingba phison na chingba lawra kanda koi tata kaura kanda ai ko na pang pa ya ba ai ko party side ko pang India lenga 2017 July amada goods and services tax GST haudokhibagi chahi ni 500 rupagi tharong ase Impal East ki thambal khongda leiba GST bhawan da pangthokre Central GST Impal amasong Manipur lenga ki Department of Taxes na sinduna pangthokpa thoramaduda Central GST Impal ki Commissioner Marcina R Panmai Additional Commissioner L Prabhunanda saruk yakhi loyana thoramasiga marilena GST gi matangda Pangthokiba ngarang pangthokiba mahiroi singi written quiz competition da makomathang takraba singda manayan thoki tharamadu commissioner Marcina R Panmai na phongdokiba da GST lakpadagi India da one nation one tax ki maikai da lahanba ngamle GST laitringi mamangda India da tax ki structure si aruba phibam da leirambani adubo GST lakpadagi tax ki lamda transparency leina thabak tawhanba ngamle laloi tiki thabak tawbada su laithokna tawhanba ngamle haiki
Safai apnao bimari bagao 2025 Jiriba Municipal Council yoi nang si hodokre hariba tharamasi July thagi tang amadagi horaga July 13 phauba tha amasu masathagani hodopagi tharamda ngasi Babuparada khinba lamyan ba hijami rabot ki mitamgi akoibada lamtu sengbagi tharam pangthoki Council asige executive officer Moirangtem Surjit Singha na phongdorappada hakchang phana laina tina changhandana laige hairabadi khucha sengna hamdokpa imung manung luna na thambiba yumthang na basing na su yum koiba luna na thamba khong hampham sing luna na thamba iram nala luna na ising tunghandana thamba amadi pukri paturan phataudi thadadana luna na thambana laina tina dagi nga thokpa ngamgani haina phongdokhi Istesa tholebe irang astamara moraga lo ubayada laidiba Bisnupur district kumbi sigi manung dalaiba tongan ba khul 12 gi lo pari lising anirom athuba matamda lo unaba honabagi matangda lomi singi mipa ama pangthokre napa tangjeng pombikhok chandon pokpi sairel langobi mangjil wangu sagang amadi Kuzuman tabi yauna khul 12 gi lomi singa sinduna wangu ahalup mayale kaigi community hall da pangthopa lomi singi mi phamadu kokomi farmer wingi lusingba singsu saruk yaki mi phamadu saruk yaki ba khul 12 gi lomi singi maikai degi iranga samara moraga khul 12 asigi lomi singa si khamthengna ware maruaina hana lo ramba maitai singi lopham kaya haujisu lo ubaya dabas namara moraga lo uraga hinglamba lomi sing senthok lambi leinadre Maramasna lomi singi awaba sigi yang halaga lengakna mathau taba thabak lokhatna bawa phang kaya thongki ngasigi mi phamadu saru yakiba kokomi phama wingi kokan bena laisram kirana phongdoki bada isteyasa thole beira ngasiga marilena lengakna section thorang lokhalibani haiduna maitai singna masagi lokpamda lo uba changbada maphang kaya da central forces singna athengba thamba yauriba se yamna laibak thibani Tawang asna stasi sinjata mi pal tangna bagi achoba mara amasu oiri amaromdana maitai singi lopham kayada kuki singna sangsil laga lo uba matamda central forces singna thingdaba asina central force na kuki singda phong na mateng panglabra haibagi wahang amasu lakle asumna maitai gi lomi singna thengnariba tongan tongan ma khudong chadaba kaya sigi yenglaga kokomina lomi singa loyana khongthang kaya lokhalagani Masigi manung chana kumbi sigi manung chanba khul 12 gi lo pari lising anirom asi sahi estagi lo panba haunaba mathau taba thabak sing lokhalagani maramasna hiramasda lengana sumiyeng changduna lomi singna maning tamna lo ubayana ba mathau taba security gi section thoranga du lokhat piu kokomina su lomi singa loinana lobukta kumduna lomi sing lo uba hawalagani haiki Makhoi thorpa matanda pung tare hel mudidi praja sing adum nair de lei pung mani ta gaba ta phati ne da makhoi warning tore ne makhoi matam lore karo hana mini lama phawba ton tha bagi matam bi de ma sida koi lami singna government na ai ba jaga kara tha law ubagi aya ba pire security area sore har ka su lami ekoi law ubada Adumlaba khudong sadaba mayam ama mayong lariba pose ngasi tinbiba khoige akam hansi leadership emergency akoi punna mutang punchin minaraga akoi hanadagi salarapa law pataki sanaba adumlaba kulangi bawong lejata barina akoi semi ngatani law Indian Medical Association IMA Manipur State Branch MSB State Working Committee SWC na sinduna behind the marks who heals the healers haiba thimda lampel patalaiba IMA holder National Doctors Day pangthokre tharamadda Dr Simpson Serio President IMA MSB Dr RK Lenin Singha immediate past President IMA MSB Dr Shyam Kumar Laisram Director IMA College of General Practitioners CGP Faculty Manipur amadi Dr Sorang Gautam Honorary State Secretary IMA MSB na Tharamapo na Saruyaki Indian Medical Association Honorary State Secretary Dr Soram Gautam na Dr BC Roy gi punsiwari pathoki bagaloina state sagi oina khangalaba khwaidagi haloraba Dr Manga Dr Hoping Basham Dr Thokcham Ranjit Singha Dr Khwesnam Bidur Singha Dr Ngangom Indra Kumar Singha amadi Dr Sanjambam Sangita Devi bu asamba khudol pidunai kai khomnaba utki
Tauranga Marilena India Medical Association Manipur State Branch ke President Dr. Simpson Sario na hai chahi kudingi Dr. B.C. Roy ki pok pamadi laikitaba numit July ama asi National Doctors Day haina palan tawduna mahana miyoi bagidamak toramba yaifaba thabak thoram kaya singadubo nahona na ningsing bagaloina na Singthaduna Manipur sa siguma thoramasi pangthokpani lamdamasta miyamgi dama na layangi lamda thawai hakjang yaw thabak toriba Dr. Singbusu ikai khumnabu utli phongdoki Taramadуда laikidaba Dr. B.C. Roy ki photo da hai laikatuna ikai khumnabu utkibagaloina 2024 ki medical graduate tamakok thonglokaba Dr. Singda Karam Gorakeshwar Singha Memorial Award lanthoki amadi Indian Medical Association College of General Practitioners Faculty Manipur Singbusu taramna okay Our performances. Doctor risking their life and offering care in a remote area, bridging the gap between the all healthcare systems. In closing, I extend my deepest respect and gratitude to all the doctors, past and present, who have upheld the sanctity of our profession. Thank you. Indian Red Cross Society life member aduga hanagi MLA and ex-MP BD Baringna Kangodona Lekidabada Indian Red Cross Society Manipur State Branch na awawa phongdok pagi thara ama society asigi MG Avenue branch tangasi pangthokre awawa phongdok paduda IRCS Manipur State Branch ki volunteers singna Lekidraba bu ikai khumnaba utuna mina ama tumina leptuna awawa phongdok pagaloyena thawaina lairamlenda ingna singna leiruna ba taibang sembi ba mapugi mapamda thauniki Society asi chakhanaba honabada layoi krabas na achoba thodang laurami mahana lekidaba sida imung manungi awabadasu IRCS Manipur State Branch ang saruk yari haina Indian Red Cross Society Manipur State Branch ka secretary athokpam nabachandra thadorakpa charot amana khangalakli Manipur Maitai Pangal Welfare Organization MMWO na lamdamasigi aibasing puning thogapo ina pangthok rakpa let Kayamudin Pukrimayum Memorial Pangsangi Saromo oina laliba tangtarahum doida mahaki kunithoi suba lekidabagi ningsing thoram Manipur Press Club ki Lokta Hall da let Kayamudin Pukrimayum Memorial Open Patriotic Poem Recitation Competition ama pangthok lagani competition sige first prize da lupa lasing tara second prize da lasing tara amadi third prize da lasing mga pibagloyena fourth position dagi 8th position panglaklabasing daso lupa lasing ama amadi appreciation certificate for honor pigani competition sa saruk yaning basina form amadi masagi sereng adu July 10 fawbi manungda MMWO office dagi office R da submit toba yagani hairi Kanglon kaina sangsin lai kraba illegal immigrants sing hana khangdoktana kamdona yongkok thiba hogadoribano masina achumba census ama purakpa ngamloi haina social worker sanjoy ahantemna phongdorakli mahana hai lamdamasigi pause singdali sangani kuntaruki April amadagi mikok thiba hongnana ba Registrar General of India Mritiranjan Kumar Narayana thokiba notice amana lebak asigi state and union territory singda instruction pikre haiba waphamasi thabakto onthok tringaida lamdamasigi miyam akhangai sing kupna khanauba amadi miyeng sangba mathau tai Manipur asi wathok ama honabada awaba oiba yamna complex oiba issues problem mayamana amagi mathakta amana nalaga lairiba state amani hauzik lamdamasta kanglon masing khangdana changchin duna laikhraba illegal immigrants sing asi khandoktana magi maramda halankiba natraga detention center singda mayek sengna lehenduna makoibu mapong phana khangdoktringaida kamdona yungkok thibagi thabak yummasing thiba khunmasing thibagi thabak kamdona togodoribano karigumba kanglon kaina changchin khraba wathok oiriba illegal immigrants sing yamlaba population sing amadi unrecognized village sing su house listing operation housing census ki thabak ta yausilak hankiba tarabadi India ki bona fide citizen ni haina claim torakani masina kunayasna tungda amadi tungi mirol na hauzik mayok nariba awaba stagi saruk kaya henba awaba kaya mayok narakani hauzik lamdamasta hiramasta mamutana ninaba amadi section thorang lokha haunaba miyangi lenga popular government amasu lingbang amdri aikoi kanada wakatkani hauzik paliba PR government asina hiramasta karisu luna khanbiroi puning changbiroi maramasna matam leiringaida illegal immigrants sing masak khangdoknaba thabak thuna paikhatnaba honabiyo amadi miyangi miuching maroina BJP amadi ruling MLA sing political party sing amasung CSO sing punamaki achoba daite lei phongdorakli sangai khoilamdam asigi thangai sina tungi mirol gi damakta kunai asigi damakta illegal immigrant mayam sing asi khandu ba matungda
सेंसस की इंकोक्टिव की थबा से हवंदरगदी अखोई तुंगदा मायोंग ना बंगम द प्रॉब्लम मयाम अमा होजिक मायोंग ना दिसी की मतकता कया अमा प्रॉब्लम कया अमा इशू कया अमा अवाब कया अमा मायोंग ना रकनी this is the main issues to be discussed मैम पुनम सिदा उनिंग संखम थोई अखंग हिसिंग लेबाकी अखंग है मैम पुनम की उनिंग सिंजरी थैंक यू Manipur Peace and Integrity Mapi Council ki kunmangarak chuba mapok kumangi tharangasi Manipur Press Club ki Lokta Hall da pangthokre Tharamadu Mapi Council ki Vice President Thangjam Samananda Tharon Village Development Authority ki member Tabiyang Moita Indigenous Minority of Manipur Imongi President Rengenshan Thanga Tuition Pai Village ki Chief SS Nisolsen Kharamna Atheba Mitunglan Singh Amadi UPA ki former President Khomdram Ratana Resource Person oina Tharamadu da sarugya ki Loinana Tharamadu ki manung channa councilor se ki thabak tharong kaya da chobo thodang lobiramba laikhidraba singi photo da leishu katuna kai khumnaba utki amadi hauki basahi ki me hum dagi hauduna ngasi phawda tharakli beirang asida maraibak majati bu kanjana hona bada thawaina pontha pikraba athauba thaubi sing dai kai khumnaba utuna mina ani tumina lepna awa phondok pagi tharama su pangthoki mapi council ni mapok kumangi tharamadu ga marilena mapi council secretary moirang them netana phondorakpada Kumjali Singani Amada Manipur da Thokiba Jun Tarani Pangi Iho Matungda Imphal East District Sing Yoiba Club Kaya Punsinuna Semkiba Lup Amani Irang Aduna Lamdamasa Ladiba Kanglu Proof Singi Marakta Lairamba Wakal Leta da Bagi Tabak Adu Lup Asna Tamzinduna Koya Matani Koi Puna Himinagani Haibagi Wakalonda Tamzinduna Amatoina Nushi Sana Himinaba Hoki Masida Manipur Manung Hanjina Kundari Basingi Pankaya da Susatuna Aikoi Nushi Sana Himinasi Haibagi Wakalon Puba Pauzal Kaya Sandoki Amadi Manipur Toliba Sahi Ani Henzelok Irang Asi Atu Matamda Center Madis Telangana Warashanama Purana Batu Matamda Honagadabani Irang Asna Makatana Sumna Tatuna Lairabadi Manipur Miam Hana Wanari Bastagi Hena Awaba Kongpa Madalaguna Manipur Puarida Munai Draba Magum Lehoragani Hainasu Pongdoki Puarida Quick Masaktiva Amon I could make a panga Moroda Badin the Manzo Mayam Workani Maramadana Koi Mapi Council Nasi Singapore Kumangasuma Pong Farmasida Morina Lenakos in the Atubada assume issue of solution Punan Chisana sing them on the Kaidana Amna Santi Labor Sakapakuna Manipurimo and Madakuna Koda Lamin Sava from the Nasi Amjari Kumjali Singani Kulumdogi May Ohumdagi Horokiba Irangi Manung Chanda Kangpopi District 4000 Maite Lekai Haribam Pamadugi Maitegi Yumpam Amabu Mapamaduda Yum Lerami Haibagi Kudam Sangdam Leite Haiduna Super Maina Police Station Dagi Lakiba Zerolgi Mayokta Mando Yumpam Relic Camp the Ladiba in Messingna Wakami Pamsa Takre Relic Camp the Ladiba Yamlaba in Messing Saru Yaduna Pantokiba Wakami Pamaduga Marilena Yumpam Leite Haribama Pamadugi Yumbu Riba Oinam Toitoigi Loinabi Oinamong bi Sanatoina Haikibada Mapa Mapu Hatatagi Hauna Kazna Tiduna Leraklaba Yumpamamabu Leite Haibasi Yabangamloi Haibi Yumpamasi Computer Chalaba Patale Labor Kaknatana Ration Card Electoral Card Panamadi Aadhaar Card Sing Loina Lady Maramaduna Mahaki Yumpam Leite Haribasi Amohana Inquiry Tobinaba Police da Haikibasu Laikre Hairi Masida Antana Hairiba Yumpamasi Cookies in a Mai Hadokra Matung Kumjali Singani Kulumdogi July Kuntareta Sekmai Police Station Damakogi Yumai Duna complain ama thangat ki adubo complain adugi pakumoina jun thagi tara tereta Sapramina Police Station dagi hairiba mafam aduda yum lerami haibagi kudam changdam amata phangde maramaduna complain adu handokna bacherol tharakibani amadi haujiki oina Sapramina da maitei sing sangba yadaba maramna Lamphel Ladiba Alternative Dispute Resolution ADR Court da Hokiba Jun Thagi Kulumdo da Chatuna video conferencing Kutangda Warishana Kiamadi Case Asi Makatana Tijinabasu Haiki Hairi Masida Tanasi Mawatawasi Amohana Tolok the Naba Lamdamasi Ladiba Club Organization Mairapai BMD CSO Singna Miyang Sangbiu Haina Miyangi Puningsu Singsalaki ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯦ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯊꯪ ꯂꯩꯔꯛꯑꯕꯅꯤ ꯀꯨꯏꯔ ꯉꯁꯤ ꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯀꯨꯏꯔꯕ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇ ꯂꯩꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSO ꯑꯗꯒꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯁꯊꯥꯟꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯛꯏꯕ ꯀꯦꯁꯁꯤ ꯃꯌꯥꯝ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯄ꯭ꯔꯦꯁꯀꯤ ꯀꯩꯅꯣꯗ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯔꯒ ꯍꯥꯏꯖꯕꯅꯦ
Delhi NCR region da leba end of life EOL gari sing da national capital gi petrol pump sing na thau halaloi dori Commission for Air Quality Management AQM na thokpa notice ta asum na iri sahi tara manga suraba petrol gari amadi sahi tara suraba diesel gari sing da ngasi July amadagi thau happa lep lagani Delhi gi mafam kamu ta leriba petrol pump sing da CCTV camera sing khengadori EOL gari sing da thau haloi dabagi maram sing di Delhi da vehicular pollution thoktanabani hairi Transport Department Delhi Police amasung CAQM na punduna thabak kaya lokhatli Private sector da research amasung innovation tongnabagidama research and development fund ama sembada union cabinet na yaba pikre scheme asigi lupa lakh crore amagi fund semlagani masi private sector da research toriba singna pungning thogonanabani hairi scheme na maruina miyeng thamliba energy security climate action deep tech artificial intelligence biotechnology amadi digital economy dani hogdogna bagidama interest loridaba loan chai yangkai mangagi oina pigani higher technology dana hena miyeng thamduna funding project paikakadori scheme asigi Department of Science and Technology na paikakadamni hairi research and development fund asi lisingani kunmanga kuntarukki budget ta lauthokibani Sanabagi pauda Sheikh Babu Macha Memorial Trust na sponsor toba madi All Manipur Football Association sinduna punna team tara ni pana saruk yaduna group ani thona khaidotuna langjing achoba top ground thariba ani siba Premier League 2025-26 ke ngasi sanakiba ahanba match da KIYC Khetri Awang Lekai amadi UCFC Sandel anina akanba lamba tawduna sanakiba match aduda KIYC Khetri Awang Lekai na UCFC Sandel bu panjal manga sinoda maithiba PK amadi ani siba match oina YSWA Ulawamadi ASUFII Mauna Sanakyo Mastana Timani Mana Pipa Matangi Manunda Panjala Ani Janaduna Draw Oiki Loyana Om Suba Mas Oina UDO Hengang Amadi SU Sagolban Ani Sanakyo Mas Aduda SU Sagolbana UDO Hengangbo Panjala Anishinoda Maitiba Piramki Hauzere Bada Mara Pamukana Pijari Humdra Taruk Suba Ban Mahasab 2025 launching Tobagi Tharam Pangthokre. Purup Amana Purup Amagi Pam Singda Sang Bayai Natraga Yade Haina Tobasi Constitution Article 19 Freedom of Movement Mayok Dani Haina MP Dr. Angomcha Bimola Koijam na Pongdokre. BJP na miyang gidabag thabak kadai phawa tawi habadu khangnaba public platform ma slide phawa kapthok laga debate tongna si haina BJP ki president A Sardana haikre loinana Delhi NCR region de leiba end of life gari singda petrol pump sing thau halaloi dori Ngasigi di paudam pijaba matanga saloy sinjari miyang tabiri basinga mukana kurumjari